Akasbani Imphal Moirangthem Ibehaibi pau pajari ahanbada maruiba pau India Meteorological Department Imphal Center na hairi Raija si mafam ayambada ngasi makhatana nong churaba yai Raija mari amasung Union Territory amagi mathang thada pangthokadoriba Bidhan Sabha Mikhalgi mirep chesing pisinari Malengi ising numit ka mari lenana Pradhan Mantri Narendra Modi na miyamdi ising likna sisinanaba amasung yoktuna thamnaba appeal tauri amasung United Nations ki Secretary General Antonio Guterres na Malem puna racism gi mayokta amato ina leminanaba appeal tauri India Meteorological Department Imphal Center na hairi Raija sigi mafam ayambada ngasi makhatana nong chukigani Tamenglong Senapati Ukul Kamjong Tengnokpal amasung Chandel Jila singda hayeng akhak arau yauna nong churaba yai Amoromda Raija gi Environment and Climate Change Directorate ki weather report hai Ngarangi oina Chuchampur Jila da millimeter 35.3 yongna khwaidagi yamna nong chuki Bisnupur Jila da nongdugi chang millimeter 13.9 yauki Imphal West da millimeter 8 Imphal East da millimeter 3 Senapati amasung Tamenglong da millimeter 5 gi mathakta nong chuki Marak asida India Meteorological Department hairi nongchup Bengal gi sub Himalayan lamdamsing amadi Sikkim da ngasi nonglei nungsit amadi akhak arau yauna nongchugani Nagaland Mizoram Tripura nongchup thangba Rajasthan amasung Orissa da chu phibam asi mayoknagani hairi World Oral Health Month mari lenana National Oral Health Program IDA Manipuri State Branch amasung Team 195 BPM na punna samnadna kilometer 10 amasung kilometer 3 gi oiba lamsang lamjel amangasi ayuk Imphal gi Kangladagi lam thakre lamjel asi Raija gi Haksel Vibhagi Director Dr. N Hemanta Kumar na lam thaki lamjel asi Imphal gi Kanglagi nongchup thangba gate gi lam tharaga gari phawba chelaga Imphal gi BT Park ta thunglaki Thasigi kundagi mathang thagi kun phawba pangthokadoriba World Oral Health Month kamari lenana pangthokiba lamjel asida punna miyoi chani yangkhailom saru yaki World Oral Health Month ki kumsi chahi gi themdi Happy Mouth is a Happy Life haibasini BJP na Puducherry Bidhan Sabha Mikhalgi mirep oigadabsingi ahanba list phongle Haujuk phawbada Puducherry Bidhan Sabha Mikhalgi damak mirep jama 35 na makhoi gi mirep chesing pisinkhre Mirep che pisin khibasingi manungda Mukhyamantri N Rangaswamy atai mantri sing amadi Birodi Luchingba RC ba yauri Marak asida Kerala da pangthokadoriba Bidhan Sabha Mikhalgi damak BJP gi mirep oigadabsingi ahum suba list phongkhre Punna miyoi 13 yawba list aduda Kobalam Bidhan Sabha Kendragi S Suresh Pirumadi Kendrada B Ratesh na singba yaure Mirep che pisin bagi matam hayeng loiragani masigi mangoina na saknairaba mirep singna makhoi gi mirep che sing pisin khre KPCC gi President Sani Joseph chu ngarang UDF ki mirep oina mirep che pisin ki Sit zamani phuleba Kerala Bidhan Sabha Mikhal mathang thagi mapanda pangthokni amasung me marida vote masing thigani Assam Bidhan Sabha Mikhal da BJP da mirep oigadabsingi ani suba tangkaki list phongkre BJP gi Central Election Committee na thokiba list aduda mirep ani gi ming yauri mirep sing adudi Dalgaon Bidhan Sabha Kendra da Sushri Krishna Saha amasung Sisi Bargaon Bidhan Sabha Kendra da na Jiban Gogoini Congress na su mirep tarit rawba atopa list amasu phongkre mirep oigadabsingi manung Zulukbari Bidhan Sabha Kendra da Bidisa Niyok Biswanath Bidhan Sabha Kendra da Jayanta Bora Hailakandi Bidhan Sabha Kendra da Raul Roy Yauri Sit Sama Kuntaruk leba Assam Bidhan Sabha Mikhalgi vote mathang thagi mapanda thadanagani me marida vote masing thigani Assam Bidhan Sabha Mikhalga mari lenana SSB gi Director General Sanjoy Singhalna security gi sem sari basing yengchinkhre Mikhal asi santi oina amasung niyom chumna pangthoknabagi damak mahakna local police official sing amadi Bhutan administration gi miuchinga ngarang mifam pangthokre
Mahakna Rangayada Leiba Sector Headquarter Josu Satuna Mikhal Asigidamak Mathau Tawgadoriba SSB gi Nodal Officer Singa Unaki Tungda Mahakna Udalgurida Satuna Jila Sigi SP Yauna Mikhal da Mathau Tawgadoriba Sing Amadi Mikhal gi Damak Security gi Sem Sariba Sing Adu Yangshin Ki Tripuragi Mukhyamantri Manik San Hari Special Intensive Revision SIR Haujuk Phauba Raija Sida Pangthokri Adubo Election Commission of India na Athuba Matamda Guidelines sing Piraklagani Agartalagi Bharat Singyuba Awasta Pangthokpa BJP gi Mifam Amada Mahakna Hai Sarkar Asina SIR gi Matangda Miyamda Ningthina Khanganaba Thaurang Kaya Paikhatle Masida Voter Amata Chita Danaba Honagani, Mukhyamantri Makhatana Hai Sarkar Asina Infrastructure Technology Amadi Grassroots Implementation Sizinaduna Lengak Sasangi Taurang Kya Paikale BJP State Unina Sinba Mifam Aduna Dol Asibu Henama Pangal Kankat Hanabagi Matangdasu Porang Kya Yatki Tabiri Papawasi Akaspani Imphal Ngasi malengi isingi numit numit asiga mari lenana Pradhan Mantri Narendra Modi na Laibak asigi miyamda ising likna sizinanaba amasung ising bo yogtuna thambada isana thaudang lawinaba apil tawri Social media da thagatba warol amada Pradhan Mantri na hai ising na thawai panba singbu hingalibani amadi malem asigi tungi phibam kahendana thanggadawri bani Bihar da ngasi raija sigi sama taramari suba foundation de pangthokli Isingama Samapan Tarani Twiging Asigi Nimit Asida, Bengal dagi Kaidokuna, Bihar Raija Asi, Semkibani, Nimit Huni Supna Satagadaba, Bihar Divaski Mapum Oiba Tauram, Patnagi, Gandhi Maidanda Pangtokani, Pradhan Mantri Narendra Modi Amasung, Griha Mantri Amit Chana, Raija Sigi Miamda, Bihar Divaska Mari Lenana, Yapa Paujal Pirakli. Bharat Electricity Summit Lising Ani Kuntaruki, Humni Janba Numita, New Delhi Dangarang India Africa Strategic Partnership Mit Pangthokre. Mifam Adu Power Mantri Manohar Lal na Sabhabati Oiduna Pangthokhibani. Mifam Adu da Kendragi Power and New Renewable Energy Raija Mantri Shripat Nayak Haryana gi Mukhyamantri Nayab Singh Saini. Malawi gi Energy and Mining Mantri Dr. Jin Mathanga amasung Africa Leibak Singhi Lusing Basing Amadi Udo ki Lusing Basing Saruk Yaki. Mifam aduna Bharat amasung Africa gi marakta hena ajet pamari thamduna action oriented partnership oiminanaba khanaki mapungoina renewable energy hena pakthok chakthok hanba interconnected grid system phagalhanba energy storage amadi flexibility ki khodong chabe hengat hanbana chingbagi matangda khanaki United Nations ki Secretary General Antonio Guterres na malem punna resizang gi mayokta amato oina leminanaba appeal tawri International Day for the Elimination of Racial Discrimination ga mari lenana wangang budam hang hai colonialism amadi amana amabu namthabagi mayokta ekoi punna leminaduna malengi oiba samasaching thengnaminanaba honaminasi masina sel thungi samaji amachung rajniti gi manaba puraktuna khanha chainaba sing thorappadagi thingbada mateng oigani anoba digital technology ki khothangda phajadaba hewata sing sizinaduna amaga hunaba toknabachu mahakna appeal tawri Aroibada Maruiba Pau Amo India Meteorological Department Imphal Center na Hairi Raija asigi mafam ayambada ngasi makhatana nongchuraba yai Raija mari amasung inen territory amagi mathang thada pangthokadoriba Vidhan Sabha mikhalgi mirep sesing pisinari Malengi isingi numit ka mari lenana Pradhan Mantri Narendra Modi na miyamdi ising dikna sizinanaba amasung yoktuna thamnaba appeal tawri amasung United Nations ki Secretary General Antonio Guterres na malem punna resizang gi mayokta Amata oina leminanaba appeal tawri pauloi jare